ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛ ꯋꯥꯔꯤ ꯑꯃꯈꯛ ꯄꯥꯊꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯄꯥꯖꯔꯛꯀꯗꯣꯏꯅꯤꯀꯣ꯫ ꯀꯨꯏꯅꯁꯨ ꯂꯦꯞꯂꯨꯔꯕꯅꯤꯅ ꯄꯥꯕꯁꯨ ꯀꯌꯥ ꯍꯩꯕꯗꯤ ꯑꯣꯏꯗ꯭ꯔꯦ, ꯑꯗꯨꯕꯨ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯈꯜꯂꯦ꯫ ꯋꯥꯔꯤ ꯑꯁꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯍꯨꯏꯔꯦꯝꯅ ꯏꯕꯤꯔꯛꯄ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯑꯃꯥꯏꯕꯤꯒꯤ ꯃꯆꯥ ꯍꯥꯏꯅ ꯋꯥꯔꯤ ꯑꯃ ꯄꯥꯊꯣꯛꯆꯈ꯭ꯔꯦ, ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯅ ꯃꯍꯥꯛꯀꯤ ꯍꯣꯔꯔꯗ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯒꯤ ꯅꯨꯄꯤ ꯍꯥꯏꯅ ꯀꯧꯕꯤꯔꯛꯑꯦ꯫ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯅ ꯃꯌꯥꯝꯁꯨ ꯋꯥꯈꯜ ꯂꯣꯏꯅ ꯋꯥꯅꯔꯝꯃꯒꯅꯤ ꯈꯜꯂꯤ꯫ ꯆꯔꯥꯡꯅꯕ ꯋꯥꯈꯜꯁꯤꯡꯕꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯟꯅꯕ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯟꯅꯖꯔꯤ꯫ ꯃꯥꯏꯕ ꯈꯨꯜꯗꯅꯤ, ꯀꯪꯂꯩꯄꯥꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠ, ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯀꯤ ꯀꯣꯔꯧꯍꯟꯕꯅ ꯃꯔꯥꯏ ꯂꯨꯛꯊꯔꯛꯄ ꯄꯨꯡꯖꯥ ꯑꯗꯨꯋꯥꯏꯗ ꯁꯅꯥ ꯃꯆꯨꯒꯨꯝ ꯂꯪꯂꯕ ꯇꯩꯡꯕ ꯃꯉꯥꯜꯅ ꯆꯤꯡꯆꯦꯞꯇꯒꯤ ꯆꯥꯏꯈꯥꯏꯔꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ꯫ ꯑꯌꯨꯛ ꯆꯨꯞꯄ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯇꯥꯏꯕꯪ ꯌꯨꯝꯁꯤꯡꯕꯨ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯑꯔꯩꯕ ꯇꯔꯦꯠ ꯁꯦꯟꯖꯥꯅ ꯑꯉꯝꯕ ꯉꯥ ꯆꯥꯛ ꯂꯩꯗꯨꯅ ꯆꯍꯤꯒꯤ ꯌꯦꯟꯁꯥꯡ ꯑꯅꯧ ꯑꯄꯦꯠ ꯁꯨꯅ ꯀꯪꯂꯩꯄꯥꯛꯀꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯂꯥꯠꯅꯔꯤꯕ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯉꯝꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯃꯇꯤꯛ ꯂꯩꯕ ꯃꯄꯥꯔꯤ ꯑꯅꯤꯒꯤ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯂꯩꯃꯔꯦꯜ ꯁꯤꯗꯦꯕꯤ ꯑꯅꯤꯗ ꯀꯠꯆꯗꯨꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯨꯅ ꯊꯣꯡꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤꯄꯨꯝ ꯁꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯨꯕꯒꯤ ꯄꯣꯊꯥꯕ ꯑꯣꯏꯅ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯂꯣꯏꯔꯒ ꯂꯥꯛꯄ ꯑꯍꯥꯟꯕ ꯊꯥꯡꯖꯗ ꯊꯥꯡꯖꯤꯡ ꯆꯤꯡꯁꯥꯡ ꯀꯥꯗꯨꯅ ꯆꯤꯡꯗꯣꯟꯗ ꯂꯩꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯈꯨꯕꯝꯗꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯆꯠꯅꯕꯤꯁꯤ ꯂꯩꯔꯛꯂꯤ꯫ ꯆꯤꯡ ꯀꯥꯕ ꯆꯠꯅꯔꯨꯕꯁꯤꯡ ꯍꯜꯂꯛꯄꯒꯤ ꯑꯃꯗꯤ ꯆꯤꯡ ꯀꯥꯕ ꯈꯣꯡꯁꯥꯟꯕ ꯍꯧꯒꯠꯂꯛꯄꯒꯤ ꯂꯝꯕꯤ ꯑꯆꯧꯕꯗꯨ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯔꯤ꯫ ꯏꯟꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯂꯤꯊꯣꯔꯛꯇꯨꯅ ꯁꯥꯏꯀꯜ ꯊꯧꯕ ꯑꯍꯜ ꯆꯍꯤ 60ꯃꯨꯛ ꯁꯨꯔꯗꯧꯕ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏ ꯈꯨꯜꯒꯤ ꯂꯝꯕꯦꯜꯗ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯑꯍꯜ ꯑꯗꯨ ꯐꯖꯩ, ꯁꯑꯣꯡ ꯁꯕꯥꯜ ꯌꯦꯡꯕꯗ ꯃꯤꯠ ꯊꯨꯞꯄꯤ, ꯃꯇꯤꯛ ꯂꯩꯕꯒꯤ ꯃꯊꯛꯇ ꯁꯦꯇꯣꯛ ꯆꯥꯊꯣꯔꯛꯄ ꯇꯅꯥꯟ ꯇꯅꯥꯜꯂꯤ꯫ ꯃꯁꯤꯃꯛꯅ ꯃꯥꯕꯨ ꯑꯎꯕꯁꯤꯡꯅ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯅꯩ, ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯑꯍꯜ ꯑꯗꯨꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯃꯆꯤ ꯃꯆꯤꯗ ꯂꯩꯕ ꯅꯨꯄꯥꯁꯤꯡ ꯅꯨꯄꯤꯁꯤꯡ ꯃꯥꯅ ꯑꯅꯤꯡꯕꯗꯨ ꯑꯐꯕꯔꯣꯝꯗ ꯑꯃꯗꯤ ꯐꯠꯇꯕꯔꯣꯝꯗ ꯉꯥꯡꯅꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯤ ꯑꯃꯅ, "ꯑꯁ ꯃꯥꯏ ꯂꯩꯔꯤꯗꯨ ꯂꯥꯛꯑꯦ, ꯑꯁꯤꯒꯤ ꯍꯅꯨꯕ ꯅꯨꯡꯖꯪꯕꯁꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯍꯦ"꯫ ꯑꯃꯅ ꯑꯃꯨꯛ, "ꯑꯦ ꯑꯍꯜꯁꯤꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯛꯑꯒꯦ? ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯌꯨꯒ ꯍꯥꯏꯔꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯦ? ꯍꯩꯅꯗꯦꯍꯦ, ꯑꯗꯨꯃꯥꯏꯒ ꯍꯥꯏꯔꯛꯑꯗꯤ ꯃꯈꯖꯥꯏꯁꯤꯗ ꯈꯨꯄꯥꯡ ꯊꯥꯖꯤꯟꯒꯗꯕꯅꯤ꯫ ꯏꯕꯦꯝꯃ, ꯑꯁꯨꯛ ꯐꯈ꯭ꯔꯕ ꯑꯍꯜ ꯑꯁꯤꯗ ꯅꯪꯅ ꯀꯟꯊꯤ ꯊꯣꯛꯀꯩ ꯁꯥꯎꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯅꯥꯏ ꯐꯕꯅꯣꯗ, ꯅꯪꯅ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇ ꯂꯩꯀꯥꯏꯁꯤꯗ ꯈꯨꯟꯁꯤꯗ ꯅꯌꯨꯝ ꯄꯥꯜꯂꯛꯑꯒ ꯃꯥꯅ ꯇꯧꯕ ꯐꯠꯇꯕꯁꯤꯡꯗꯨ ꯀꯃꯥꯏ ꯈꯪꯗꯧꯔꯤꯒꯦ? ꯑꯦ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯁꯦ? ꯍꯣꯏ ꯕꯦꯝꯃ, ꯀꯤꯖꯩ, ꯋꯥꯔꯤꯒ ꯂꯤꯗꯧꯕ ꯑꯩꯈꯣꯏ꯫ ꯍꯣ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃꯁꯨ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯋꯥꯄꯜꯗꯨꯗꯅꯦ ꯁꯤꯔꯒ ꯇꯥꯔꯝꯃꯤꯅꯤ ꯊꯥꯏꯅ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩ꯫ ꯏꯁ ꯀꯤꯖꯔꯦꯗ ꯑꯩꯗꯤ꯫ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯅꯒꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯇꯣꯏꯅ ꯋꯥꯔꯤ ꯂꯤ, ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯑꯗꯨꯝ ꯇꯧꯋꯦ꯫ ꯅꯣꯏ ꯅꯅꯦꯝꯄꯣꯛꯇꯨꯁꯨ ꯃꯍꯥꯅꯤ, ꯅꯪ ꯈꯔ ꯂꯩꯔꯒꯅꯦ ꯈꯪꯉꯛꯀꯅꯤ ꯑꯗꯨꯝ꯫ ꯅꯨꯄꯤ ꯑꯅꯤꯁꯤꯗꯤ ꯉꯥꯡꯅꯗꯅ ꯂꯩꯔꯛ ꯐꯩꯅ ꯆꯠꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯑꯆꯥ ꯑꯊꯛ ꯌꯣꯟꯐꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯉꯥꯡꯅꯔꯤ ꯑꯍꯜꯁꯤꯒꯤ ꯃꯔꯝꯗ꯫ ꯅꯨꯄꯥ ꯑꯃꯅ, "ꯑꯩꯗꯤ ꯃꯁꯤ ꯑꯍꯜꯁꯤ ꯎꯔꯗꯤ ꯇꯤꯟ ꯑꯗꯨꯝ ꯁꯤꯠꯇꯣꯛꯆꯔꯕꯅꯤ, ꯃꯥꯌꯣꯛꯅꯕ ꯇꯟꯗꯅ"꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨꯅꯤ, ꯃꯔꯟ ꯃꯊꯨꯝ ꯍꯥꯏꯔꯦ ꯋꯥꯠꯄ ꯅꯠꯇꯦ, ꯆꯤꯡꯒꯨꯝ ꯋꯥꯡꯅ ꯄꯩꯁꯤꯜꯂꯒ ꯊꯝꯃꯦ, ꯂꯧꯔꯤ ꯌꯨꯝꯐꯝꯁꯨ ꯄꯩꯈꯩ ꯂꯩꯔꯤꯕ, ꯃꯁꯤꯗꯕꯨ ꯑꯃꯥꯏꯕ ꯁꯥꯅꯤꯅ ꯁꯥꯔꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯁꯤ ꯊꯤꯗ ꯑꯣꯜꯂꯒ ꯁꯤꯗꯣꯔꯤꯕꯅꯤ ꯑꯁꯦ꯫ ꯃꯊꯟꯗ ꯅꯨꯄꯤꯒ ꯊꯤꯗꯈꯩ ꯂꯩꯔꯤꯗꯨ ꯑꯃꯥꯏꯕꯗꯨꯗꯕꯨ ꯑꯣꯏꯖꯒꯦꯅ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ? ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯣꯏꯗꯣꯏꯅꯤ ꯃꯥ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅꯒ ꯍꯥꯏꯔꯝꯃꯤꯅꯤ, ꯃꯅꯥꯛꯇ ꯅꯛꯅ ꯆꯠꯂꯨꯅꯨ, ꯆꯍꯤ ꯆꯥꯕ ꯍꯩꯕꯅꯤ꯫ ꯃꯥꯗꯤ ꯃꯤꯉꯣꯟꯗꯒꯤ ꯆꯍꯤ ꯂꯧꯔꯒꯅꯦ ꯑꯗꯨꯝ ꯀꯨꯏꯅ ꯆꯍꯤ ꯁꯥꯡꯅ ꯄꯨꯟꯁꯤꯈꯤꯅꯤ, ꯁꯛꯁꯨ ꯁꯨꯛꯍꯟ ꯍꯟꯅꯨꯔꯣꯏ ꯍꯥꯏ꯫ ꯇꯜꯂꯦꯗ ꯑꯩꯗꯤ ꯃꯥꯒ ꯃꯥꯌꯣꯛꯅꯕꯁꯤ꯫ ꯃꯥꯗꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤ ꯆꯥꯗꯧ ꯌꯥꯝ ꯋꯥꯠꯂꯝꯈꯤꯅꯤ, ꯃꯥꯅ ꯆꯥꯗꯕ ꯁꯥꯒꯩ ꯑꯃꯠꯇ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ, ꯑꯗꯨꯅ ꯑꯣꯏꯇꯥꯏ ꯁꯨꯛꯍꯟ ꯍꯟꯅꯨꯗꯈꯩ ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯒ ꯂꯩꯔꯤꯁꯦ ꯇꯨ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯉꯥꯡ ꯅꯨꯄꯤ ꯑꯍꯜ ꯍꯅꯨ ꯍꯅꯥ ꯀꯌꯥ ꯁꯨꯔꯦ ꯕꯣꯝ ꯕꯣꯝ ꯇꯨꯔꯒ ꯁꯤꯔꯤꯁꯦ, ꯃꯥꯒꯤ ꯃꯅꯤꯡꯗꯨꯗ ꯂꯥꯏ ꯑꯣꯛꯅꯔꯒ ꯁꯤꯔꯤꯁꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ, ꯉꯥꯎ ꯐꯩꯗꯅ ꯅꯥꯕꯁꯨ ꯌꯥꯎꯔꯤꯁꯤꯅꯤ, ꯂꯥꯏꯌꯦꯡ ꯉꯝꯗꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ"꯫ ꯍꯣꯏꯅꯦ,
ꯑꯋꯥꯡꯒꯤ ꯁꯅꯥ ꯃꯆꯥꯗꯨꯁꯨ ꯑꯗꯨꯝ ꯉꯥꯎꯔꯤꯅꯦꯀꯣ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯍꯩꯈꯤꯕꯅꯤ ꯐꯠꯇꯦꯗ ꯐꯠꯇꯕ ꯀꯥꯏꯁꯦ ꯐꯠꯇꯦ ꯑꯗꯨꯅꯤ ꯃꯁꯤ ꯑꯍꯜꯁꯤ ꯇꯥꯟꯊꯣꯛꯄ꯭ꯔꯥ ꯋꯥꯔꯛꯄ꯭ꯔꯥ ꯑꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯃꯅꯥ ꯃꯊꯨꯟꯗ ꯍꯥꯞꯅꯗ꯭ꯔꯦ ꯍꯣ ꯀꯗꯥꯏꯗꯒꯤ ꯍꯥꯞꯅꯗꯣꯏꯅꯣ ꯃꯥꯒꯤ ꯃꯔꯜ ꯁꯣꯛꯇꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯥꯒ ꯆꯥꯟꯅꯖꯕ ꯃꯈꯩꯗꯤ ꯁꯝꯅꯥ ꯃꯐꯩ ꯑꯃꯠꯇꯁꯨ ꯁꯣꯛꯄꯁꯨ ꯅꯠꯇꯅ ꯃꯥꯒꯤꯗꯃꯛ ꯁꯤꯒꯦꯅ ꯍꯤꯡꯖꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯅꯤ ꯇꯜꯂꯦꯗ ꯑꯋꯣꯏꯕ ꯑꯩꯗꯤ ꯃꯥꯒꯤ ꯋꯥꯁꯦ ꯉꯥꯡꯕꯤꯗꯕ ꯃꯁꯤꯅ ꯐꯔꯕꯅꯤ ꯃꯍꯥꯛ ꯊꯛꯇ ꯂꯩꯀꯥꯏꯁꯦ ꯅꯄꯥꯛ ꯇꯥꯟꯅꯔꯕꯅꯤ ꯑꯃꯥꯏꯕ ꯑꯣꯏꯔꯕꯅꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩꯁꯨ ꯄꯛꯆꯔꯦ ꯄꯥꯈꯪꯒ ꯑꯣꯏꯁꯤꯜꯂꯦ ꯃꯥꯕꯨ ꯇꯨꯀꯠꯆꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯕꯁꯨ ꯀꯣꯡꯒꯥꯏꯅꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯌꯥꯗꯕ ꯃꯤ ꯂꯩꯕꯒꯨꯝ ꯃꯥꯕꯨ ꯌꯥꯕ ꯃꯤꯁꯨ ꯃꯁꯤꯡꯁꯨ ꯑꯗꯨꯝ ꯋꯥꯠꯇꯦ ꯑꯍꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯍꯜ ꯑꯗꯨꯗꯤ ꯃꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯥꯟ ꯂꯥꯟꯗꯨꯅ ꯆꯠꯈꯤꯕ ꯑꯃꯗꯤ ꯃꯥꯅ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯕꯨꯗꯤ ꯃꯤꯆꯤꯅ ꯑꯣꯏꯔꯕꯁꯨ ꯌꯦꯡꯉꯤ ꯂꯩꯔꯝ ꯇꯤꯂꯝ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯃꯤꯁꯛ ꯑꯣꯏꯕꯅꯤꯅ ꯏꯁꯦꯡ ꯁꯦꯡꯅ ꯁꯔꯣꯏ ꯉꯥꯔꯣꯏ ꯑꯃꯗꯤ ꯂꯌꯥꯝꯁꯤꯡꯅ ꯃꯊꯤ ꯐꯣꯡꯕ ꯃꯤꯑꯣꯏꯕꯁꯤꯡꯗ ꯏꯟꯅꯕꯗꯨ ꯑꯗꯨꯃꯛ ꯎꯏ ꯃꯥꯒꯤ ꯃꯥꯡꯗ ꯇꯨꯕꯠ ꯁꯝꯂꯒ ꯆꯠꯈꯤꯕꯁꯨ ꯃꯌꯥꯎꯏ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ ꯑꯁꯤꯕ ꯊꯋꯥꯏꯃꯤ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯐꯥꯎꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯎꯕ ꯉꯝꯃꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯁꯤꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯁꯤꯕ ꯄꯨꯡꯐꯝ ꯐꯥꯎꯕ ꯈꯪꯕ ꯉꯝꯂꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯥꯅ ꯑꯗꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯥꯕꯨ ꯂꯨꯅ ꯈꯟꯖꯕ ꯃꯅꯥꯎ ꯑꯃꯕꯨ ꯍꯦꯛ ꯎꯕꯗ ꯃꯆꯤꯟꯗ ꯈꯪꯍꯧꯗꯅ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤ ꯑꯦ ꯊꯣꯏꯕꯅ ꯇꯥꯗ ꯀꯗꯣꯝꯗ ꯂꯦꯡꯕꯤꯔꯨꯕꯅꯣ ꯑꯍꯜ ꯑꯗꯨ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯂꯒ ꯈꯨꯠ ꯄꯥꯏꯐꯝ ꯑꯅꯤꯗ ꯈꯨꯠ ꯌꯦꯠ ꯑꯣꯏꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯦꯞꯄꯒ ꯊꯣꯏꯕꯗ ꯌꯦꯡꯗꯨꯅ ꯈꯨꯝꯃꯛꯏ ꯑꯁꯨꯝ ꯆꯠꯊꯣꯛꯂꯨꯕꯅꯤ ꯑꯩꯁꯦ ꯇꯥꯗꯒꯤ ꯅꯥꯛꯇ ꯂꯥꯛꯆꯒꯦ ꯇꯧꯖꯔꯝꯕꯅꯤ ꯍꯥ ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯒꯦꯅꯦꯍꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ ꯇꯧꯔꯝꯃꯤ ꯍꯥꯏꯕꯕꯨꯅꯦ ꯅꯪꯅ ꯑꯁ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯅꯅꯥꯎꯁꯦ ꯅꯥꯇꯩ ꯑꯃ ꯏꯆꯥ ꯆꯥꯗꯕꯁꯤꯗ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯗ ꯇꯥꯗ ꯍꯥꯏꯒꯗꯕꯁꯨ ꯂꯥꯏ ꯅꯨꯃꯤꯠꯁꯤꯗ ꯌꯥꯝꯅ ꯋꯥ ꯈꯪꯗꯕ ꯇꯥꯗꯧꯔꯦ ꯏꯍꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣꯅꯦ ꯑꯁꯤꯅꯤ ꯑꯗꯨꯅꯤ ꯀꯣꯛ ꯍꯥꯏꯌꯨꯅꯦ ꯅꯌꯥꯝꯕꯗ ꯊꯣꯏꯕꯗꯨ ꯏꯀꯥ ꯇꯧꯔꯒ ꯃꯥꯏꯊꯣꯡ ꯉꯥꯡꯁꯤꯜꯂꯛꯏ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ ꯇꯥꯗ ꯉꯁꯤꯁꯨ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ ꯈꯨꯠꯇ ꯁꯦꯜ ꯃꯅꯥ ꯑꯃꯠꯇ ꯄꯥꯏꯗꯗꯅꯅꯦ ꯆꯩꯔꯥꯎꯕꯁꯦ ꯉꯥ ꯌꯥꯎꯗꯅ ꯁꯝꯖꯤꯜꯂꯦ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯀꯩꯗꯧꯒꯦ ꯉꯥ ꯌꯥꯎꯗꯅ ꯆꯩꯔꯥꯎꯕꯗꯨ ꯐꯠꯇꯦꯗꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯦꯔꯥꯃꯦꯁꯁꯨ ꯑꯗꯨꯝ ꯃꯇꯧꯅꯕꯗꯨꯗ ꯑꯩꯁꯨ ꯄꯥꯡꯅ ꯆꯥꯅꯕ ꯑꯗꯨꯝ ꯄꯥꯡꯊꯣꯛꯂꯦ ꯇꯥꯗ ꯑꯗꯨꯕꯨ ꯍꯥꯏ ꯋꯥꯅꯤꯅꯦ ꯉꯥꯍꯦꯟ ꯆꯥꯛꯍꯦꯟ ꯍꯥꯏꯕꯁꯤꯗꯕꯨ ꯁꯥꯒꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯗ ꯇꯧꯅꯕꯅꯤꯅꯦ ꯀꯔꯝꯅꯣ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄ ꯆꯠꯅꯕꯤꯅꯣ ꯌꯦꯡꯉꯣꯏ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯌꯪ ꯂꯥꯎꯅ ꯆꯥꯎꯈꯠꯂꯛꯂꯕꯗ ꯃꯇꯝ ꯑꯁꯤꯗ ꯅꯣꯏꯅ ꯃꯗꯨꯕꯨ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯊꯥꯏꯅ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯌꯛ ꯂꯥꯎꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯅꯤꯅꯦ ꯃꯗꯨꯗꯤ ꯆꯩꯔꯥꯎꯕ ꯀꯧꯗꯦꯀꯣ ꯆꯔꯛ ꯄꯨꯖꯥ ꯀꯧꯔꯝꯃꯤ ꯀꯣꯟꯅꯊꯪꯗ ꯆꯩꯔꯥꯎꯕ ꯃꯥꯟꯅꯕ ꯒꯧꯔ ꯆꯩꯔꯥꯎꯕ ꯊꯣꯟꯖꯤꯟꯕꯒꯤ ꯋꯥꯅꯤ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯌꯧꯗ꯭ꯔꯤꯉꯩ ꯌꯨꯝꯁꯦꯡ ꯀꯩꯁꯦꯡꯒꯗꯧꯕ ꯑꯗꯨꯁꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯍꯦꯛꯇ ꯁꯦꯡꯉꯤ ꯑꯗꯨꯅ ꯆꯥꯛꯈꯨꯝ ꯃꯩ ꯍꯧꯒꯠꯄ ꯊꯦꯡꯂꯅꯤ ꯑꯗꯨꯗꯒꯤꯗꯤ ꯊꯣꯡꯒꯥꯜꯗ ꯂꯥꯏꯒꯤ ꯊꯥꯗꯣꯛꯄ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯌꯨꯡꯂꯒ ꯊꯥꯗꯣꯛꯏ ꯉꯟꯅ ꯊꯥꯗꯣꯛꯀꯦ ꯅꯤꯡꯒꯗꯧꯕ ꯊꯕꯛꯅꯤ ꯃꯁꯤꯃꯛꯅꯅꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯐꯤꯖꯤ ꯐꯤꯅꯥ ꯃꯥꯡꯊꯣꯛꯅꯔꯛꯂꯤꯕꯁꯤ ꯌꯨꯝꯕꯥꯜ ꯀꯩꯕꯥꯜꯗ ꯏꯆꯥ ꯃꯤꯆꯥ ꯃꯅꯦꯝ ꯃꯃꯧ ꯃꯀꯨ ꯃꯃꯥꯛ ꯌꯨꯝꯂꯩ ꯃꯦꯂꯩ ꯅꯥꯏꯈꯠꯂꯛꯂꯤꯕꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯅꯦꯍꯦ ꯇꯧꯍꯩꯗꯦ ꯃꯇꯨꯡ ꯇꯧꯒꯅꯨꯀꯣ ꯇꯥꯗ ꯅꯅꯥꯎ ꯈꯪꯖꯗꯗꯅ ꯇꯧꯕꯅꯤ ꯃꯊꯪꯗꯒꯤꯗꯤ ꯇꯥꯗꯅ ꯇꯥꯛꯄꯤꯕ ꯄꯨꯝꯕ ꯄꯥꯡꯊꯣꯛꯆꯔꯒꯦ ꯑꯗꯨ ꯇꯥꯗ ꯉꯁꯤꯁꯦ ꯁꯦꯜ ꯈꯤꯇ ꯂꯧꯖꯒꯦ ꯏꯆꯥꯁꯤꯡꯗꯨꯒ ꯉꯥꯔ ꯌꯦꯜꯂ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯖꯒꯦ ꯉꯁꯤꯁꯦ ꯑꯍꯜ ꯑꯗꯨ ꯃꯉꯛ ꯅꯣꯝꯃꯤ ꯋꯥ ꯉꯥꯡꯗꯨꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯁꯠꯇꯣꯛꯂꯒ ꯃꯁꯤꯡ ꯊꯤ ꯑꯗꯨꯒ ꯐꯨꯔꯤꯠ ꯈꯥꯎꯗ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯈꯨꯠꯇ ꯄꯥꯏꯍꯧꯕ ꯑꯗꯨ ꯊꯣꯏꯕꯗ ꯂꯥꯟꯊꯣꯔꯛꯏ ꯁꯦꯁꯦ ꯂꯨꯄꯥ 700ꯅꯤ ꯃꯁꯤꯅ ꯅꯆꯥꯁꯤꯡꯒꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯃꯤꯟꯅꯔꯨꯔꯣ ꯇꯥꯗ ꯅꯅꯥꯎ ꯏꯌꯥꯝꯕꯒꯤ ꯃꯇꯦꯡ ꯀꯥꯎꯖꯔꯣꯏ ꯅꯣꯡꯃ ꯁꯣꯏꯗꯅ ꯅꯅꯥꯎꯅꯅꯦ ꯏꯌꯥꯝꯕꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯊꯣꯏꯕ ꯂꯨꯄꯥ 700ꯇꯨ ꯄꯥꯏꯔꯒ ꯌꯥꯝ ꯍꯔꯥꯎꯅ ꯆꯦꯟꯆꯠ ꯆꯠꯈꯤ ꯑꯍꯜ ꯑꯗꯨꯗꯤ ꯃꯆꯤ ꯂꯦꯡꯗꯦ ꯊꯣꯏꯕꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯍꯟꯅ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯛꯄ ꯁꯛꯐꯝꯗ ꯂꯦꯞꯂꯤ ꯑꯋꯥꯕ ꯈꯣꯟꯐꯝꯗ ꯃꯇꯣꯝꯇ ꯁꯣꯟꯖꯩ ꯑꯣ ꯆꯥꯃꯤꯟꯅꯕꯕꯨ ꯅꯪꯒꯗꯧꯔꯤꯕ꯭ꯔꯥ ꯃꯆꯥꯁꯤꯡꯒꯤ ꯃꯄꯥꯜ ꯆꯥꯕ ꯐꯪꯗꯅ ꯍꯦꯛ ꯁꯤꯔꯦꯗꯀꯣ
ꯑꯣꯟꯊꯣꯛꯄꯅꯤ ꯊꯣꯏꯕ ꯅꯌꯥꯝꯕꯅ ꯏꯅꯥꯎꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯋꯥꯍꯨꯔꯅꯤꯗꯣ ꯏꯅꯥꯎ ꯅꯨꯄꯤꯗꯨ ꯃꯆꯥ ꯏꯟꯈꯠꯂꯛꯂꯤꯕ ꯑꯅꯤꯗꯨꯒ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯍꯥꯏꯔꯒ ꯁꯣꯔ ꯍꯣꯟꯗꯣꯛꯂꯒ ꯊꯣꯏꯕꯕꯨ ꯌꯦꯡꯂꯝꯕꯗꯒꯤ ꯐꯠ ꯃꯥꯡꯂꯣꯝꯗ ꯂꯩꯊꯣꯔꯛꯄꯅꯤ ꯏꯃꯥꯏꯄꯦꯝꯃ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯁꯥꯏꯀꯜ ꯃꯃꯥꯏꯗꯨꯗ ꯃꯨꯁꯤꯟ ꯃꯨꯅ ꯂꯥꯏꯃꯨ ꯑꯃ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ ꯄꯤꯛꯇ꯭ꯔꯨ ꯍꯦꯛ ꯄꯤꯛꯈꯩ ꯃꯗꯨꯗꯅꯤ ꯑꯍꯜ ꯑꯗꯨꯅ ꯆꯩꯔꯤꯕꯗꯨ ꯍꯩ ꯆꯠꯊꯣꯛꯎꯅꯦ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯆꯣꯡꯁꯤꯟꯒꯦ ꯇꯧꯏꯅꯦ ꯀꯌꯥꯗ ꯁꯥꯊꯤꯔꯤꯕ ꯃꯆꯤꯟꯗ ꯂꯩꯋꯥ ꯑꯃ ꯁꯣꯟ ꯐꯨ ꯐꯨ ꯀꯥꯝꯊꯣꯛꯏ ꯃꯗꯨꯗꯒꯤ ꯁꯥꯏꯀꯜꯗꯨ ꯑꯃꯨꯛ ꯊꯧ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯄ ꯍꯧꯏ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯌꯨꯛꯇ ꯊꯣꯡꯒꯥꯜꯗ ꯊꯥꯗꯣꯛꯅꯈꯤꯕ ꯆꯥꯡꯂꯨꯛꯁꯤꯡꯗꯨ ꯅꯨꯡꯁꯥ ꯌꯩꯊꯦꯛꯂꯝꯕꯒꯤ ꯀꯪꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯇꯣꯝꯗ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯍꯥꯀꯨꯝ ꯆꯩꯔꯥꯎꯕ ꯀꯨꯝꯁꯤ ꯆꯩꯔꯥꯎꯕ ꯅꯣꯡꯃꯩ ꯆꯩꯔꯥꯎꯕꯒꯤ ꯆꯥꯛꯂꯨꯛ ꯑꯍꯨꯝ ꯃꯈꯥ ꯃꯥꯏꯀꯩ ꯑꯣꯜꯂꯒ ꯊꯥꯗꯣꯛꯀꯗꯕꯁꯨ ꯆꯥꯛꯂꯨꯛ ꯑꯃꯗ ꯄꯨꯂꯞ ꯊꯥꯗꯣꯛꯂꯤꯕ ꯆꯩꯔꯥꯎꯕꯁꯤꯕꯨ ꯆꯩꯔꯥꯎꯕꯅꯤ ꯁꯨꯊꯣꯛ ꯃꯍꯩꯁꯨ ꯐꯪꯗ ꯏꯄꯥ ꯏꯄꯨꯒꯤ ꯃꯥꯡꯂꯝꯆꯠ ꯈꯪꯕꯁꯦ ꯄꯪꯂꯩꯗꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯥꯅ ꯊꯣꯛꯄ ꯂꯥꯏꯒꯤꯕꯨ ꯍꯥꯏꯖꯔꯒ ꯌꯥꯕꯅꯦꯅ ꯂꯝꯁꯝ ꯉꯥꯛꯇ ꯃꯁꯤꯅꯕꯨ ꯃꯔꯥꯏ ꯆꯥꯏꯊꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯇ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯃꯃꯤꯠ ꯑꯗꯨ ꯍꯧꯔꯤꯕ ꯎꯇꯣꯟ ꯋꯥꯇꯣꯟꯗ ꯂꯩꯗꯨꯅ ꯍꯪꯒꯠꯅ ꯌꯦꯡꯕꯗꯁꯨ ꯎꯔꯦ ꯐꯠꯇ꯭ꯔꯕ ꯌꯨꯝꯇꯥꯛ ꯀꯩꯇꯥꯛ ꯍꯟꯕ ꯉꯝꯕ ꯈꯣꯡꯕꯥꯜ ꯂꯨꯄꯥꯜꯗ ꯆꯛꯇꯥꯕ ꯃꯤꯑꯣꯏꯕꯒ ꯑꯣꯛꯅꯕ ꯌꯥꯗꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡꯅ ꯅꯞꯇꯨꯅ ꯃꯊꯤ ꯐꯣꯡꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯁꯣꯛꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯔꯤꯕꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯑꯃꯥꯏ ꯁꯤꯔꯝ ꯆꯠꯂꯤꯕ ꯑꯍꯜ ꯑꯁꯤꯕꯨꯁꯨ ꯃꯈꯣꯏꯅ ꯑꯀꯤ ꯑꯈꯪ ꯎꯠꯄꯁꯨ ꯇꯧꯗ꯭ꯔꯦ ꯃꯈꯣꯏꯅꯕꯨ ꯉꯝꯁꯤꯜꯂꯛꯀꯗꯕꯒꯤ ꯃꯃꯤ ꯎꯔꯤ ꯂꯩꯀꯥꯏ ꯑꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯒꯅꯤ ꯈꯪꯂꯕꯗ ꯑꯍꯜ ꯑꯗꯨ ꯑꯋꯥ ꯍꯨꯏꯗꯣꯡꯂꯥꯡ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯜ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯑꯋꯥꯡ ꯊꯪꯕ ꯁꯪꯒꯣꯏ ꯑꯗꯨꯗ ꯏꯟꯁꯤꯜꯂꯤ ꯃꯇꯣꯝꯇ ꯂꯩꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯌꯨꯝ ꯀꯩ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯔꯜ ꯃꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯍꯜꯅꯤ ꯃꯤꯅꯁꯨ ꯀꯂꯛꯅꯗꯨꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯅꯝꯂꯒ ꯃꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤ ꯐꯝꯊꯕꯗ ꯉꯥꯏꯔꯤ ꯃꯁꯥꯗ ꯁꯥꯃꯤꯜ ꯀꯌꯥ ꯃꯔꯨꯝ ꯄꯤꯔꯛꯏ ꯍꯩꯁ ꯀꯔꯤꯅꯣ ꯁꯤꯗꯤ ꯐꯠ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜꯒꯤ ꯆꯤꯡꯈꯩ ꯃꯔꯝ ꯀꯥꯆꯤꯟ ꯑꯅꯤꯗꯨꯗ ꯌꯦꯡꯉꯤ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯍꯜ ꯑꯗꯨ ꯃꯁꯥꯒꯤ ꯃꯌꯨꯝꯃꯛꯇꯗ ꯇꯨ ꯆꯞ ꯌꯨꯡꯉꯤ ꯂꯋꯥꯏꯁꯝ ꯐ꯭ꯔꯪ ꯀꯥꯞꯈꯠꯅ ꯌꯨꯡꯈꯠꯂꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯨꯁꯤꯟ ꯃꯨꯅ ꯈꯥꯅ ꯌꯦꯡꯂꯛꯄꯒꯨꯝ ꯐꯥꯎꯔꯛꯏ ꯏꯪꯈꯣꯜꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯀꯧꯕ꯭ꯔꯨ ꯑꯃꯗꯤ ꯁꯟꯊꯣꯡ ꯀꯥꯆꯤꯟ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯑꯀꯤꯕ ꯁꯥꯃꯤꯜ ꯄꯤꯔꯛꯏ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯍꯌꯨꯝ ꯁꯤꯗꯕ ꯑꯁꯨꯝꯅ ꯁꯣꯜꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯨꯔꯦ ꯑꯗꯨꯒ ꯈꯨꯗꯩ ꯍꯣꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯏ ꯈꯨꯠꯇꯁꯨ ꯍꯥꯃꯨꯛ ꯌꯥꯏꯉꯪ ꯄꯥꯏꯔꯛꯂꯤ ꯃꯗꯨꯕꯨ ꯆꯥꯏꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯆꯨꯔꯤ ꯇꯥꯐꯝꯗ ꯈꯣꯡ ꯍꯦꯛ ꯊꯥꯡꯊꯒꯦ ꯇꯧꯕꯒ ꯂꯩꯃꯥꯏꯗ ꯈꯣꯡꯅꯦꯠꯅꯗ꯭ꯔꯤꯉꯩ ꯃꯈꯣꯡꯗ ꯈꯨꯠꯁꯥ ꯈꯔꯅ ꯄꯥꯏꯗꯨꯅ ꯉꯥꯏꯉꯝꯗꯅ ꯆꯤꯡꯊꯕꯒꯨꯝ ꯐꯥꯎꯔꯛꯏ ꯍꯥꯏ ꯀꯔꯤꯅꯣ ꯀꯅꯥꯃꯛꯅ ꯇꯧꯔꯤꯕ ꯃꯥꯅ ꯂꯥꯠꯆꯔꯤꯕ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯂꯩꯕ ꯂꯩꯕꯥꯛꯅ ꯐꯛꯂꯥꯡ ꯇꯩꯕ ꯏꯅ ꯀꯨꯞꯄ ꯑꯄꯤꯛꯄ ꯂꯥꯏꯁꯪ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯏ ꯎꯔꯦ ꯂꯥꯏꯁꯪ ꯑꯗꯨ ꯃꯩꯈꯨꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯃꯅꯤꯜꯅ ꯈꯥꯖꯤꯟꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯗ꯭ꯔꯤꯕꯗꯨ ꯈꯣꯡꯗꯨ ꯐꯠ ꯊꯥꯡꯒꯠꯂꯒ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯗꯥꯔꯤ ꯑꯗꯨꯗ ꯀꯣꯏꯅ ꯆꯠꯂꯒ ꯍꯥꯃꯨꯛ ꯌꯥꯏꯉꯪ ꯑꯗꯨ ꯆꯥꯏꯊꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯇꯐꯤꯡ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯡꯊꯣꯡ ꯆꯦꯠꯅ ꯉꯟꯇꯥꯅ ꯂꯣꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯉꯁꯥꯏ ꯑꯍꯜ ꯑꯁꯤꯗꯒꯤ ꯁꯦꯜ ꯂꯧꯍꯧꯕ ꯊꯣꯏꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯒ ꯌꯦꯟ ꯑꯣꯏꯅ ꯊꯣꯡꯗꯨꯅ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯤ ꯊꯣꯏꯕꯅ ꯍꯥꯎꯕ꯭ꯔꯅꯦ ꯏꯆꯥ ꯑꯅꯤꯕꯨ ꯍꯥꯎꯋꯦ ꯄꯥꯕꯨꯡ ꯍꯌꯦꯡꯁꯨ ꯆꯥꯁꯤ ꯄꯥꯕꯨꯡ ꯃꯃꯥꯗꯨꯁꯨ ꯅꯣꯛꯂꯒ ꯃꯆꯥ ꯑꯅꯤꯗ ꯍꯥꯏꯔꯛꯏ ꯅꯨꯡꯇꯤꯒꯤ ꯆꯥꯔꯗꯧꯅꯦ ꯑꯁꯤꯗꯩꯗꯤ ꯊꯣꯏꯕꯅ ꯃꯃꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯕꯅꯤ ꯃꯔꯝ ꯃꯣꯛꯇ꯭ꯔꯗꯤ ꯄꯤꯖꯔꯣꯏꯀꯣ ꯑꯩꯗꯤ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ ꯏꯆꯥ ꯅꯨꯄꯥ ꯑꯅꯤ ꯂꯩꯅ ꯅꯃꯥꯁꯦ ꯅꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ ꯅꯨꯡꯉꯥꯏꯅ ꯊꯝꯃꯛꯀꯗꯕꯅꯤ ꯀꯔꯤ ꯈꯨꯍꯥꯏꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯧꯁꯤꯗ ꯏꯆꯥ ꯑꯅꯤꯗ ꯑꯗꯨꯛ ꯍꯥꯏꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯃꯥ ꯏꯁ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯇꯨꯡ ꯑꯗꯨꯝꯅꯒ ꯄꯟꯕꯤ ꯂꯥꯛꯄꯤꯒꯅꯨꯀꯣ ꯂꯩꯕ ꯂꯩꯇꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯔꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤꯝꯇ ꯄꯥꯝꯖꯗꯦ ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯒ ꯑꯍꯥꯎꯕꯗ ꯆꯥꯔꯒ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯂꯒ ꯑꯔꯩꯕ ꯈꯔꯗꯨꯅ ꯄꯦꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯕꯗꯨ ꯄꯥꯝꯖꯗꯦ ꯑꯩ ꯆꯥꯎꯈꯠꯇꯦꯁꯨ ꯍꯥꯏꯖꯁꯅꯨ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯖꯗꯦ ꯑꯗꯨꯉꯩ ꯑꯩꯁꯦ ꯂꯩꯇ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯏꯀꯨꯕꯣꯛꯀ ꯏꯅꯦꯝꯄꯣꯛꯀꯗꯨꯅ ꯄꯤꯔꯣꯏꯗꯣꯏꯒꯤ ꯇꯧꯕꯗꯨꯗꯤ ꯍꯣ ꯊꯥꯏꯅꯒꯤ ꯋꯥꯗꯣ ꯄꯟꯕꯤꯔꯛꯑꯅꯨ ꯅꯤꯡꯉꯣꯜ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯅꯅꯦ ꯅꯦꯅꯥ ꯇꯥꯅ ꯂꯩꯔꯤꯁꯤꯅꯤ ꯀꯃꯥꯏꯅ
Ho nang fabagini aingona nongmata otpa chaiba natedana asina loinarasi. Thoiva hauna yam harauna nokchai macha ani busu nangalda nanthavi aduga amukta udriba mawongda magi nupi busu yengai. Pabunga ai puk thale. Pabunga ai su thale. Hayeng chanaba khakpudo ai ayuk ngata chage ko. Hoi hoi ipana inbidwaini macha ani na ahawba chajabagi penjabadu uraga mabukta khanjai. Tadagi lamansi mathama pukta oirabasu soidana singjage. Icha ani na penjabasi ubu phanganbibage. Makut adu irenjana hamdokle aduga hek hawatke tawbuga khangaude thoibadu longna haithakhi. Macha ani amadi magi nupina pakhatna masanomduna kaujai adubu takidre. Adumak tagat tekna anaba amata yaudana leitre. Siva haibadu oire kapna launaba tabadagi yumthangnabasing amadi leikaigi mising changnarakpuna thoibabu poloinaba sem sari. Pangtheng thengbusu natri pung 6-7 taba khakta ngairi mahai wari sanarami. Ngasaida amaibaduga wari sanahobunine. Tawni ni madui haldu chingthoklaga phugadawni. Hera na khoisu mana kaisu oiramoida. Nangna kari khangdana hairino ha mana piba selna yen leiraga charubdaini sirise. Macha aniga nupiga sidri sidi. Aduni aduk phaba ahaldubu phattana hekta hai taba yadeda. Phattana hainaba natene mana chahi 60 suru phau matu maman tektana leiridu mingondaga chahi lauraga hingbainine maga hakthengnarubu thoibugi chahidi mana lauramadawni. Mani poloibugase maya holoi noi kana chalo thangnaba kajau khunda amaiba purel kouba ama leibani mawan koro pungyeiba angau sanagasu yam luna tinabani punna hairuro thuro. Asumna ahaladubu sauna chai thangnai. Ngaihak leiraga amaiba purel pungyeiba angau sana amadi atopa pungyeiba amaga loinana yaurakle. Purelna yam haisingna thoibagi asiba masa adubu yengle. Yengba loibaga hairei. Asibasi hana mathau mangam pangthoklasi. Nongma panba chairauba numitnina ahing asiba sangba ngamnaroi. Phatta nungda thokani. Warasu wana thenglabasu thengna ahing sida loisalasi. Misakse karamna leitabano haibado ai kona nongalaga haijarage. Asi haiduna thoibabu poloinaba kapna launaduna tengtha khol marakta pung gortal makhol kaloinana khungi maning pangna lakle. Amaiba ahaladugi yumna khwaidagi aroiba yumni. Magi yumdagi makha pangna chetlaga khungi poloifang mangadu leiribani. Ahaladugi thonga lalaga maning oirapna chuthek theklaga kapna launaduna chetli. Pendraba singna ahaladuda onsilaga nang pelo haibagi matagum hauna yakna kapsin lausinari. Kapna launaduna thoibagi hakchangdi maiwaiba hokre. Poloifam mangdugi manakta horiba khongnang pambi adudi mainil fangbada harauribra khangde. Apungba manasing adu punna fre haiduna jagoi sari nomdana. Wayong chadaba miyai oirap tawba nupa mari mangadi pendaba henmanbagi mihatpa haiduna lauraga ahaladugi yumthakta faklangda nung leitum ukak watup langsilai. Makhoina adumna tawbaduda jingada panbagi faklangda panbagi makoldu dup grong hauna tai. Adubu ahaladu aham fauba hairakte mi leinadaba yum amagum tawi. Adumna lauraduna thomlingai ahaladugi maningda leifa khongbal adu mina koichen chenbagi ising makol tapna tarakpa haurai. Ngaiko makolse masigi ahalsina thadorakpa but oiramgani. Mawa laude yu ngawradi but changde hainabani thomjilu. Asumna hairubadagi makol adu lantak hena hauna tarai. Adudagi nupasingdu akiba pokpa haurai. Krik inana horiba wapaldu gre makol tholai. Kanagumba akanba miyoi amana wa mayamdu thudekpa nekhekpadawna tawrai. Kibadagi nupasing adu haunaruba tawdana pulap tasili. Adudagi khanghaude waraktuda horiba haikreng pambi adudagi dhup launa karigumba ama tarakpadawna nupasingdugi nakalda safu kanna tarai. Madudagi nupa mari mangadu kana leige kanbiyo haiduna lauraga mayum yaunava mathun thangatana chenakhi. Poloifamdana kamdauri poloiba loigadaba khajikta ngairaba matamdani amaiba pureldu wantaraktuna laimaida phum launa tutharai. Mayam changduna purelbu sauduna lawaida ising thaduna laknari. Makhoina laknabadagi pureldu chumna lepa ngame adubu leplibadu yamna wanani mapangal amata yaudraba misak amagumbani.
ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯍꯧꯔꯛꯐꯝ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯄꯥꯏꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯍꯧꯔꯛꯄꯗꯨ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯈꯨꯗꯛꯇ ꯍꯨꯝꯖꯤꯜꯂꯛꯄꯅꯤ꯫ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤ ꯌꯩꯀꯥꯏ ꯊꯤꯟꯒꯥꯏꯒꯤ ꯃꯇꯥꯒꯨꯝ ꯇꯧꯔꯛꯂꯤꯕ ꯁꯞꯇ꯭ꯔꯗꯨꯗ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨ ꯃꯨꯊꯠꯄꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯩꯆꯥꯛ ꯍꯦꯟꯅ ꯐꯅ ꯆꯥꯛꯈꯠꯂꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯇꯨꯝꯕꯗꯒꯤ ꯄꯨꯔꯦꯜꯅ ꯑꯁꯤ ꯊꯣꯡ ꯑꯗꯨ ꯂꯣꯜꯂꯝꯂꯒ ꯍꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯏ ꯂꯩꯗꯨꯅ ꯍꯟꯅꯔꯛꯄꯗꯒꯤ ꯍꯦꯜꯂꯛꯏ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯁꯞꯇ꯭ꯔꯗꯨ ꯑꯃꯨꯕ ꯂꯩꯆꯤꯜ ꯑꯆꯧꯕꯗꯒꯤ ꯑꯆꯧ ꯑꯆꯧꯕ ꯅꯣꯡꯂꯤꯛ ꯃꯇꯨꯝ ꯃꯇꯨꯝ ꯂꯩꯃꯥꯏ ꯇꯝꯅ ꯇꯥꯊꯕ ꯍꯧꯔꯛꯏ꯫ ꯈꯥꯛꯄ ꯂꯥꯎꯕ ꯅꯨꯡꯁꯤꯠꯀꯤ ꯃꯈꯣꯜ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯌꯣꯠꯀꯦ ꯃꯇꯥꯒꯨꯝ ꯇꯥꯟꯅꯔꯛꯏ꯫ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯄꯥꯗꯅ ꯈꯤꯠꯃ ꯍꯦꯜꯂꯦ꯫ ꯐꯅ ꯁꯞꯇ꯭ꯔ ꯀꯜꯂꯕꯁꯨ ꯑꯃꯥꯏꯕ ꯄꯨꯔꯦꯜ ꯌꯥꯎꯕꯅꯤꯅ ꯁꯣꯏꯗ ꯉꯥꯝꯗꯅ ꯃꯌꯨꯝ ꯌꯧꯅꯔꯦ꯫ ꯌꯨꯝ ꯌꯧꯕꯒ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯨꯔꯦꯜ ꯑꯗꯨ ꯃꯌꯨꯝ ꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯉꯧ ꯁꯅꯥꯒ ꯃꯈꯣꯏ ꯑꯅꯤ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨ ꯇꯞꯊꯔꯒ ꯆꯠꯄꯤꯅꯕ ꯍꯥꯏꯖꯕꯁꯨ ꯇꯥꯕꯤꯗꯅ ꯆꯠꯈꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯂꯥꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯄꯨꯔꯦꯜꯅ ꯆꯠꯈꯤꯕꯗꯒꯤ ꯃꯤ ꯄꯨꯝꯕ ꯃꯄꯤꯅ ꯅꯥꯎꯀꯣꯟꯕꯤꯗ꯭ꯔꯕ ꯁꯅꯥꯎꯅ ꯀꯩꯖꯥꯎ ꯃꯥꯡꯗ ꯀꯤꯅ ꯂꯦꯞꯇꯨꯅ ꯈꯣꯡꯂꯒ ꯂꯩꯕꯒ ꯃꯥꯟꯅꯔꯦ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯑꯈꯥꯛ ꯑꯔꯥꯎ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕꯕꯨ ꯑꯣꯏꯁꯤꯜꯂꯦ꯫ ꯃꯤꯁꯤ ꯃꯤꯅꯥꯒ ꯊꯣꯛꯆꯤꯜꯂꯦ꯫ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯉꯝꯅꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯔꯛ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯄꯨꯔꯦꯜꯒ ꯑꯉꯧ ꯁꯅꯥꯒ ꯃꯌꯨꯝ ꯆꯠꯂꯤꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫